ꯌꯥꯏꯍꯟꯕ ꯄ꯭ꯔꯗꯛꯁꯟꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯎꯋꯔ ꯑꯃꯅ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏꯒꯤ ꯅꯤꯇꯤꯒꯤ ꯑꯣꯏꯕ ꯄꯨꯡꯐꯝꯒꯤ ꯑꯐ ꯐꯠꯇꯒꯤ ꯃꯇꯥꯡꯗ ꯆꯥꯔꯠ ꯑꯃꯇꯪ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ngasi Mars ki tang kun mathoi irai numit English singani kun ga manga sigi nongan badagina mathangi nongan ba phawbagi matam da leiriba apaphatagi chart amatang khwai punamak mitna kong oi minnaba yananaba mawngda jaihan ba brahmana puthokchari haying haibadi ngasi tang kunga mathoi irai numit English singani kunga manga sigi sunrise time numit thokbagi pungpham asi pung manga ga minute tara ga tareta Manipur da numit thoi aduna masida thamjariba utchariba amrita jok haibama bakra jok haibama sunya jok haibama pedi base amrita jok haibase amrita base amritani afaba pungpham haibani bakra jok haibasina masina sayet naba hattaba fol piba matam singni aduga sunya jok haibasina sunya di sunnani karimta kanaba leitaba adugumba pungpham sing aduni masida thamjari basi aduna aikoina thabak sathok sasin adi karigumba thabak ama hauba hiram khudingmakta pungpham si yengaga thabak tokbiba satbiba subiba nombiba khudingmak phaba amadi phattaba madugi jyotish shastra thambiramba pungpham asi thamjari ayuki pung mangaga minute taraga taretagi horaga pung taruka minute yankai mari phawbasi afaba pungphamni amrita jokni aduga bakra jokta mung piribasi masida ningsingjaningbu wafam amana pungphamsi asum irakpada aikoigi sartasina thamibasida pung taruka minute yankai mari phawba phai haramaga phattabagi pungphamda pung taruka minute yankai mari haina hanjileiba minute amarongi gap asidi akhoi yengbiriba khudingmakna pungphamse khangna chawrakna dum chatpigani minute amarongi gap asi hairakpada thamakpada pungse amaga tainabagi matangduni pung taruk minute yankai mari bawba phai haramaga pung taruk minute yankai mari dagi pattaba matam hawi haribase masi chawrakna minute amagi gap asi adum yengbiraga thabak tokbiba phai asumna mathang oina utchariba pungpham sing asi yengbiraga aikoina thabak sathok sasin khudingmakta tawbibada hena kanaba oi amadi amangba singdagi kanba ngamgani haiba wafam asi matang utchabani aduga mathangi nongalakba haibadi Mars ki tang kungani thoi thangja numit ki chart asisu amukan utchari numit asigasu numit thokpagi pung ase pung mangaga minute taraga tarukta numit thokani Manipurda aduga numit asigi ahoba pungphamda pung manga minute tara taruktagina pung taruk minute yankai mari phawbase shunyogi pungpham oire aduga tainarakpada pung tarik minute nifuni thoi phawbase punna afabagi saru iyaw yawdana amuk salamaga amuk maka tarakpada pung 8 minute tara 8 phawbase phattana leramaga afabagi matamase pung 8 minute taraga 8 dagi horaga pung 12 minute kuntraga mari phawbase amrita jokta leire haibase utchabani aduga amuk nungthilgi haidharakba pung 3 minute 9 dagi horaga numidangi matamgi amuk mathang oina chatkriba pungpham sing asi mathang sitna yengbiraga masidasu thabak khudingmak tawbibada khwaidagi hena maru oiba yamna haibadi deva karma oiro
नत्रगना अफब सत्कर्मसिंग हाइबा ताई मदुदा अमदि सोइबा यादबा पांडमसिंगदा पुंफमसिंग असि अदुकि मतिक मरु ओइबा अदुगुबा पुंफमनी हाइबसे मतंग खंगमिनसी हाइदना यहेनबा ब्रह्मन पुथोक्सबनी हाइरिबा चार्ट असि ख्वाइगी अपाम मतुंगिना मथंग मथंग ओइना थागतसबा अदुगा पाम्बीबा वाटपगी मोंग लेरगना थागतसरिबा असिदगी हेना मखा थागतबा पुनमक ख्वाइगी खुत्ता लेरे हाइदना पुनमकी मफमदा सिनजरी पुनमकपु थागतसरी खुरुमजरी।